ꯉꯥꯛꯇꯒꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯉꯥꯛꯇꯒꯤ ꯑꯊꯤꯡꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯕꯤꯒꯅꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 5 ꯑꯃꯗꯤ ꯅꯦꯛꯁ 10 ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯥꯏꯕꯛꯁꯤ ꯑꯩꯈꯣꯏ ꯀꯗꯣꯝ ꯆꯠꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯂꯦꯞꯇꯣꯔꯤꯅꯤ ꯑꯗꯨꯅ 2022 ꯁꯤꯗꯩ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯩꯕꯨ ꯍꯥꯟꯅ ꯁꯧꯒꯠꯄꯤꯔꯛꯈꯤꯕ ꯉꯥꯛꯄꯤꯔꯛꯈꯤꯕ ꯌꯦꯠ ꯑꯣꯏ ꯉꯥꯛꯑꯒ ꯁꯦꯟꯅꯕꯤꯔꯛꯈꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ इबुंग इपा पुनमक्ता अइना हाइजरी मदुदी अखोई थबक लेपोई लेपा यादे मणिपुर टूद्री टूदना बसो अखोई होटनगिनी हंदक पांगथोखिबा मणिपुर लेजिस्लेटिव असेंबली दा माइथीबा नंकिबा अदुना महाकी खोंगफम मतम खरगी ओइना हंदोकपनी मियामगी फंगफम थोकबा हक खुदिंगमक फंगनगनी हाइना महाकना मिखल ममांगदा वासखिबा अदु फंगनबा होटनगनी हाइना यास्कुल असेंबली कॉन्स्टिट्यूएंसी दा जनता दल यूनाइटेड की मिरेफ ओइकिबी थौनाउजम ब्रिंदाना फोंदोक्रे ngasi yaskul janmastanda leiba ts brinda gi yomda pangthokpa paugi mifam amada wafam singasi phongdokladuna mahakna hai hada pangthokiba mikhal aduda mahaki maikeidagi namja namtheknaba yaudana amasung achoba sanfam amatingdana hauzik leiriba lengak longi fibam asida mikhal thengnaba ngamkiba dumak achoba mai pakpa amani candidate masana shell pangal amadi achongba polam amata tingdana mikhal thengnakiba haibasi manipur gi puwarida amukta thokidriba amani नोमगी चरा तालग चारिबा महाकु सौगतबा सिनमी सिंगी चाकथुंग अमदी सेनफम सिंग यौहनबा ngamnaba mahaki oina council ama semgani council asina miyamgi fangfam tokpa hak sing fangdana leiba sing ado thidoklaga masa masada khusinagani thorang asina masa maromdom lepa ngamgani amasong macha masu sembada haiza nonjabagi mathok tararoi loinana yaskul acida urban permit culture gi iho ama sagatuna farmers singi sanmilon faganhangani हंदकी मिखलदा माई पाकलबा मियुद होंफु अदुना मणिपुर मियामगी थवाई पुरगा चतलिबनी तुंगदा हौरकलिबा नहा सिंगी लाइबक अफबा माइकेदा लेपा ngamnaba असेंबलीदा मतिक चाबा पॉलिसी अमसुंग लो सेंबियु लोइनना हानगी चनबा याद्रबा पॉलिसी अमसुंग लो खुदिमक नौना सेमदोकपियु नुपी अमा मतिंग थोकना तौगे खलबदी ngamdaba leite handaki matang asidadi puwarida ahanba oina nupi mirep manga karaklibani maram aduna nupi mirep singa sina manipurda awonba ama purakna ba khonabada achoba thodang lobiyo handak pangthokiba mikhal aduda manipur amasong manipur gi wangmadagi mahako thawai hakchang yauna support tawbirakhi ba pumnamakpo mafamda singba ngamlaroi daba laman ama tonsinjare haina so brindana makatana phongdokhi aina sarkar da request tawjaning basi miyam si sarkar gi lengaki mating yaudana thabak tawba yade aisu ngasi kagraba candidate si aigi sumi hotni ekoi bot mangona bot thadaba ekoi khudingmaki thadaba yadriba khudingmaki mi hotni aduna aina lengakta request tawjaning basi aikoina tawjage haina khalliba afaba lengak lon purakni ba ohong basi aikoina tawba matamda lengakta gi cooperation pibiyu lengakta gi athingba yekhai thungai pibiganu aduwa manipurda aikoina lakadoriba sahi 5 amadi next 10 sida मणिपुर की मराइबक्सी अखोई कदोम चटकदोइनो हाइबसी लेप्तोरिनी अदुना 2022 सिदai हौरगा अखोई आइबु हाना सौगतपिरखिबा ngakpirखिबा येत-ओइ nga'aga सेनबिरखिबा अहलमन इचिनिनाव इबुंग इपा पुनमक्ता अइना हाइजरी मदुदी अखोई थबक लेपोई लेपा यादे मणिपुर टूदना बसो अखोई होटनगिनी